ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯤꯗꯤ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯁꯤ ꯌꯦꯟ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯂꯥꯗꯁꯨ ꯂꯩꯔꯦ ꯏꯃꯥꯟꯅꯕꯅ ꯏꯃꯥꯟꯅꯕꯤ ꯅꯠꯇꯕ ꯏꯁꯤꯡ ꯆꯥꯕ ꯍꯧꯔꯁꯤ ꯑꯩ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯦ ꯍꯥꯏꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯤꯇꯪ ꯍꯥꯞꯄꯤ ꯆꯒꯦꯝ ꯐꯖꯅ ꯆꯥꯁꯤꯗꯤ ꯍꯥ ꯆꯒꯦꯝꯄꯣꯝꯕꯗ ꯆꯒꯦꯝꯄꯣꯝꯕꯁꯨ ꯌꯦꯟ ꯃꯇꯨꯝ ꯑꯆꯧ ꯑꯆꯧꯕ ꯌꯥꯎꯋꯦꯕ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕꯅꯦ ꯅꯪ ꯈꯨꯠ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕ ꯅꯪ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯈꯤꯕꯁꯨ ꯑꯩꯗꯤ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯦꯟ ꯃꯇꯨꯝ ꯌꯥꯎꯔꯒꯦ ꯍꯥꯏꯕꯗꯣ ꯆꯥꯎꯅ ꯍꯨꯛꯁꯤꯅꯦ ꯕ꯭ꯔꯣ ꯍꯨꯛꯁꯤ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯦꯛ ꯆꯥꯕꯒ ꯍꯥꯏꯔꯤꯗꯨꯕꯣ ꯇꯦꯖꯄꯇꯥꯅꯤ ꯅꯍꯥꯟꯗꯩꯅ ꯍꯥꯏꯒꯠꯂꯛꯏꯁꯦ ꯆꯥꯎꯅ ꯍꯨꯛꯄ ꯌꯥꯗꯕꯖꯥꯠꯅꯤ ꯑꯣ ꯆꯥꯎꯅ ꯍꯨꯛꯀꯥꯟꯗ ꯆꯤꯡꯈꯠꯄ ꯌꯥꯗꯕ ꯁꯥꯎꯕꯤꯅꯨ ꯒꯥꯏꯁ ꯁꯣꯔꯤ ꯍꯥꯎꯋꯦ ꯆꯤꯡꯈꯠꯂꯗꯤ ꯑꯗꯨꯝ ꯍꯥꯔꯦꯀꯣ ꯍꯩꯄꯥ ꯁꯥꯔꯨꯔꯅꯨ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕ ꯍꯥꯎꯋꯦ ꯀꯂꯦꯖꯥ ꯃꯣꯔꯣꯛ ꯃꯦꯠꯄ ꯁꯥꯏꯌꯦ ꯃꯇꯣꯡꯒꯤ ꯃꯍꯥꯎ ꯌꯦꯡꯁꯤ ꯑꯩ ꯃꯇꯣꯡ ꯆꯥꯎꯅꯤ ꯍꯧꯖꯤꯛ ꯇꯞ ꯆꯥꯎꯔꯣ ꯅꯪꯁꯨ ꯑꯩꯅ ꯇꯧꯋꯦꯅ ꯇꯧꯁꯟꯕ ꯃꯥꯜꯂꯛꯄ꯭ꯔꯣ ꯃꯤ ꯐꯨꯅꯩꯒ ꯐꯨꯕꯤꯅꯤ ꯑꯩꯁꯨ ꯈꯪꯗꯕ ꯑꯁ ꯁꯤꯗꯤ ꯀꯅꯥ ꯁꯣꯏꯖꯥꯠꯅꯣ ꯊꯕꯛꯇꯤ ꯊꯨꯅ ꯇꯧꯅꯤꯡꯕ ꯃꯤꯅ ꯁꯣꯏꯕꯅꯦꯕ ꯁꯤ ꯊꯥꯗ꯭ꯔꯣ ꯅꯤꯀꯤꯜ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯩꯊꯣꯛꯇ ꯌꯥꯗ꯭ꯔꯦ ꯀꯥꯟꯅ ꯂꯧꯔꯁꯤꯗ ꯍꯧꯒꯠꯄ ꯇꯜꯂꯦꯕ ꯍꯥꯎꯋꯦ ꯅꯪꯁꯨ ꯍꯥꯏ ꯍꯥꯎꯃꯟꯗꯅ ꯃꯌꯥꯝ ꯅꯝꯁꯤꯟꯕꯩꯅꯦꯕ ꯅꯪꯁꯨ ꯍꯥꯏ ꯑꯩꯁꯨ ꯍꯥꯏ ꯑꯩꯅ ꯀꯌꯥꯝ ꯆꯟꯒꯦ ꯌꯦꯡꯒꯦ ꯅꯝꯕꯁꯦ ꯍꯥꯎꯋꯦ ꯌꯦꯟꯁꯦ ꯃꯇꯣꯡ ꯑꯝꯇ ꯍꯥꯞꯄꯦ ꯃꯇꯣꯡ ꯑꯝꯇꯅꯦ ꯑꯩꯅ ꯃꯇꯣꯡ ꯑꯝꯇ ꯈꯟꯅꯔꯛꯄꯅꯤ ꯃꯕꯨꯛꯇ ꯑꯩꯈꯣꯏ ꯃꯥꯕꯨ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯝꯃꯦ ꯇꯨ ꯃꯇꯨꯡ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨ ꯊꯥꯏ ꯃꯥꯏꯊꯕꯤꯁꯦ ꯁꯤꯁꯦ ꯁꯤ ꯃꯌꯥꯏ ꯊꯥꯗꯧ ꯉꯥꯏ ꯆꯥꯄꯣꯔꯦ ꯈꯨꯠꯇꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯨꯠꯇꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯕꯤ ꯑꯗꯨꯝ ꯆꯥꯛ ꯑꯩꯈꯣꯏ ꯁꯦꯝ ꯆꯥꯒꯦ ꯍꯥꯎꯋꯦ ꯃꯨꯟꯅꯕꯁꯦ ꯀꯥꯎꯋꯦ ꯆꯠꯅꯤ ꯇꯤꯜꯍꯧ ꯆꯣ
근데 그냥 저 짜던데. 세컨 ahumda ꯆꯦꯟꯒ ꯇꯧꯅꯤ ꯑꯩꯁꯦ 싫어. ꯑꯗꯨ ꯋꯥꯟ ꯇꯨ ꯊ꯭ꯔꯤꯐꯖꯅ ꯍꯥꯎꯋꯦ. ꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯤ ꯇꯦꯁ ꯇꯧꯒꯦꯀꯣ. ꯌꯦꯟ ꯊꯣꯡꯕ. ꯑꯣ ꯐꯖꯅ ꯆꯥꯛꯁꯤꯗ ꯌꯦꯟ ꯊꯣꯡꯕ. ꯑꯆꯧꯕ. ꯆꯪꯁꯨ ꯀꯥꯜꯂ ꯎꯗ ꯊꯝꯃꯣ ꯀꯥꯏꯗꯅꯣ ꯅꯪꯁꯦ ꯑꯩꯁꯦ ꯈꯪꯗꯦ ꯎꯗ ꯃꯥꯜꯂꯦ ꯀꯣꯏꯇꯩ ꯌꯥꯝ ꯇꯩꯔꯒ ꯎꯅꯕꯅꯦ ꯆꯥꯏꯅ ꯃꯤꯅꯗꯤ ꯃꯤꯈꯨ ꯀꯥꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯦꯕ ꯑꯩ ꯏꯀꯥꯏꯌꯦꯕ. ꯌꯦꯟ ꯃꯇꯣꯡ ꯑꯆꯧꯕ. ꯉꯁꯤꯁꯨ ꯆꯥꯛꯀꯦ ꯇꯧꯔ ꯑꯩ ꯃꯥꯡꯗ ꯂꯩꯇꯦ ꯆꯥꯛꯀ ꯂꯣꯏ ꯄꯩꯌꯦꯕ ꯇꯜꯂꯦ. ꯅꯪ ꯃꯥꯡꯗ ꯂꯩꯔꯦ ꯆꯥꯛꯁꯦ. ꯍꯥꯎꯕ. ꯅꯪꯅꯒ ꯈꯔ ꯄꯤꯖꯕꯤꯕ ꯃꯥꯜꯂꯦꯕ ꯑꯃꯨꯛ ꯑꯩꯁꯦ. ꯇꯩꯔꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯆꯥꯛꯄꯣꯏ ꯇꯩꯌꯦꯅ. ꯑꯁ ꯀꯩꯗꯧꯁꯦ ꯑꯗꯨ ꯌꯦꯡꯉꯨꯗꯣ ꯎꯝ. ꯆꯥꯛꯁꯤ ꯅꯪꯅꯒ ꯈꯔ ꯊꯥꯗꯣꯛꯑꯒ ꯄꯤꯖꯕꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ. ꯃꯥꯒꯤ ꯁꯨꯝ ꯀꯩꯗꯧꯕ. ꯅꯠꯇ꯭ꯔ ꯑꯩꯅ ꯆꯥꯈꯤꯕꯗ ꯅꯪ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯦꯀꯣ. ꯑꯁ. ꯁꯤ ꯃꯩꯁꯤꯗ ꯍꯥꯎꯕꯩꯅꯤꯀꯣ. ꯌꯦꯟ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦꯕ. ꯌꯦꯟ ꯊꯣꯡꯕ ꯆꯥꯛꯇ꯭ꯔꯣ. ꯁꯨꯝ ꯉꯥ ꯊꯣꯡꯕꯁꯨꯀꯣ. ꯆꯥꯛ ꯌꯥꯎꯗ꯭ꯔꯕ. ꯌꯥꯎꯗ꯭ꯔꯦ. ꯆꯥꯛ ꯁꯨꯝ ꯄꯨꯈꯠꯂ ꯆꯥꯔ. ꯌꯥꯔꯦ ꯅꯪ ꯍꯥꯏꯕꯤꯔꯣ ꯀꯨꯁꯤ. ꯇꯞ ꯆꯥꯎ ꯗꯣꯛꯇꯔ ꯑꯃ ꯌꯧꯅꯅꯤ. ꯅꯪꯒ ꯐꯣꯟ ꯅꯝꯖꯔꯛꯎꯅꯦ ꯁꯤ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑꯒ ꯁꯤꯗꯨꯒ ꯁꯤ ꯉꯥꯛ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯅꯤ. ꯌꯦꯟ ꯊꯣꯡꯕꯅꯤꯅ ꯍꯥꯎꯈ꯭ꯔꯦ. ꯍꯥꯎꯕꯅꯦ. ꯍꯦꯛ. ꯐꯥꯒꯤ ꯇꯧꯅꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ. ꯌꯥꯎꯋꯦ ꯀꯩꯅꯣ. ꯑꯃꯨꯛ ꯁꯥꯏꯌꯦ ꯑꯗꯨ ꯌꯦꯟ ꯊꯣꯡꯕꯁꯦ. ꯑꯁ. ꯅꯪ ꯂꯣꯏꯁꯟ ꯉꯝꯃꯔꯣꯏ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯒꯗꯤ ꯁꯤꯗꯤ. ꯍꯥꯞꯆꯜꯂꯛꯑꯣ. ꯍꯥꯞꯇꯣꯔꯛꯑꯣ ꯍꯥꯏꯖꯜꯂꯦ ꯂꯣꯏꯁꯟꯉꯣ ꯏꯕꯨꯡꯉꯣ. ꯑꯩ ꯁꯤ ꯅꯪꯗꯤ ꯁꯤ ꯕꯤꯠ ꯂꯩꯇꯦ ꯅꯦꯞꯀꯤꯟ ꯍꯥꯏꯕ. ꯀꯩꯅꯣꯅꯦ ꯅꯦꯞꯀꯤꯟꯁꯦ ꯕꯤꯠ ꯂꯩꯔꯀꯥꯟ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯁꯦ. ꯑꯩꯗꯤ ꯇꯩꯔꯀꯥꯟ ꯁꯤꯖꯤꯟꯅꯩ. ꯇꯩꯔ ꯁꯤꯖꯤꯟꯅꯅꯤꯕ ꯕꯤꯠ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯁꯤꯖꯤꯟꯅꯅꯤꯡꯗꯦꯕ ꯈꯨꯠꯅꯒ ꯇꯩꯊꯣꯛꯅꯤꯡꯉꯦꯕ. ꯑꯣ. ꯅꯦꯞꯀꯤꯟ ꯌꯥꯎꯗ꯭ꯔꯁꯨ ꯆꯥ ꯉꯝꯃꯦꯕ. ꯎꯝ. ꯗꯔꯀꯥꯔ ꯇꯥꯗꯦ. ꯑꯣ. ꯅꯠꯇ꯭ꯔꯣ. ꯃꯥꯅꯦ ꯅꯪ ꯍꯥꯏꯕ ꯆꯨꯝꯃꯦ. ꯑꯃꯨꯛ ꯁꯥꯏꯌꯦ. ꯅꯪ ꯏꯟꯖꯥꯡ ꯑꯣꯏꯅ ꯆꯥꯎ. ꯌꯥꯎꯗ꯭ꯔꯦ. ꯕꯦꯝꯃ. ꯍꯣ ꯕꯦꯝꯃ ꯂꯥꯛꯑꯣ ꯑꯝꯇ ꯋꯥ ꯍꯥꯏꯒꯦ. ꯅꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ. ꯊꯨꯅ ꯂꯥꯛꯑꯣ. ꯁꯤꯁꯨ ꯊꯣꯡ ꯂꯣꯟꯕꯤꯔꯕ꯭ꯔꯥ ꯅꯪꯅ.
ꯃꯥꯏꯗꯤ ꯀꯩꯝ ꯍꯥꯏꯖꯗꯦꯀꯣ ꯅꯌꯥꯝ ꯃꯆꯥ ꯑꯣꯛꯇ꯭ꯔꯤ ꯄꯥꯎ ꯄꯤꯔꯣ ꯄꯤꯔꯣ ꯑꯩ ꯍꯥꯞꯀꯦ khá thu nạp pro video nami bene cái này thằng dở này em ăn được bây giờ là đang ai giềng của nó quả anh cha cả sao mấy em anh cha biết không mà biết rồi kìa đi mà sao pro 10 minutes hai mình đi chơi vậy tầm hồi cái gì anh ấy như của mà sao thế đó sẽ lên số nào nó khi em tụi này xài rồi biết rồi anh này sao có gì tôi sao cái nó cầu này xem rồi nó mẹ nào cái ngày này arigato gozaimasu ini ada di mana ya anh thì cái này siap nak kan tuh ua nha anh mình cười cho cái nào mình khăng này tao còn hàng rồi đi xa rồi mà nhanh cái tài đây mà tôi nói anh pirak pang di kau vậy chị trả gì năng mang rồi hấp bao giờ rồi đó nó ta cái gì thằng mà giờ hay làm sao nào ạ thằng mới này hay đâu rồi đâu sao thôi xoay đi cha hấp bây giờ chơi một mình này chỉ cái số hay thôi lần rau dàn hay không san nhìn vậy cái nào nó yên mấy cái yên một là dây chả nâng chúng thầm sao cái gì vậy số nâng trang như thế vậy cái hòm đúng không wow tam tục anh chẳng nhìn được ụng này ô trang đi ngả hay ta ra gì cái nào rồi anh cứ thử ra chú sao xin rồi xin là xin rồi nào đừng nói đi ăn gì rồi ăn rồi sao sao bão ngoài đây khát đầu qua này video mà tầm xài phải sao ra sang đây làm tiếp ốc tí nào là bạn yes sabi thiên nhìn con cái nhìn thằng ông rau rồi này hello everyone 야 봐. 비디오에 밀면 뭐 다르지? like, share, subscribe, comment, 또 이런 거.